Ngasisu Akbar amasung Birbalgi oiba wari matek amliduna tahanjage warigi mamingna lairik tambiba oza. Channel sibu nungsibiduna like, subscribe amasung share tawbiu. Khungang amada Dwani Chan kauba ina khunba nupa amakak lairami. Mahak kaheni ina khunjarabasu yamna likpa misak amasu oirami. Nongma mahakna magi leiriba sa san amasung lowing khon yengsinaba thamba mioi anida sumna ngangai. Karino Ramesh amasung Sam nabanina paisa duk yamna ingonagi piyu hairibase. Ramesh na hairaki mahajoni bungo paisa du sangdaba yadaba mak oibagi aina haijabani. Paisa si changpham ilai leite nangna hairibasi paisa si karaida changani aba. Nupa aduna paisa changpham maramni haiduna hairai mahajon sa sangi machinja khara leinabani. Adubu nangna haibadubu paisa dubu kayane ba. Mahajon paisa do ayamba paisa nate paisa ni khaktani aduda Dwani Channa mathangi Sam haira mioi da mu haira I Sam nangna haiba paisa masingduna kayano yamde paisa hum khaktani nangina kari dauna bani haiba paisa do nupa aduna har gumba tilhida kumba khara leijagi haibani mahajon Lau kitang uba sa kitang loiba sida sukyamna paisa tinglabadi si khalladuna Dwani Channa haira I Ramesh Nangna hayengdagi tawgadaba thabakti sa san aigi leiriba khudingmak puduna chingjada horiba napi narangsi pijagadabani aduga halakpa matamdana makhoina phaikiba santhi mayamduna namuk khomjanduna sadugi mathakta haplaga puraga labukki thabakta sirinanaba har oinaba nangnam purakleba santhidu samda muk pigadabani si oirabadi ahen kharsa amatang Chatpham leiraroi adudagi nupani du makhoi mahajon aduna haibadu tawba taki makhoi ani thorai sumna wari sanai suk yamna likpa mahajon sidi aida amutang thengnaktri bu amanamu kummi aisuni mabani da adumna ngangduna thadokraba matungna Dwani Channa magi maidu magi yumlom thek yengakpaga magi nupi magi mamangda thorai hairai ingonda paisa mayek ani ta pibiu Dwani Channa kari haiba O paisa mayek ani ta pibiu haiba adubu karigino aduk yamba paisa dude aina paisa hangjarabadi karigi oigani sakhungini dana aisu khangi adubudi adubu aduk yamba paisa dubu karaida karigi changlibano phajana hayu mana masing khara lei haiduna adu hekta phulaga chaba yaba nate hinjang onaba machan kaya ma changi adu leinabani ai nangna haiba wa amda khangde adubu paisa ani changan madudi yamali amana sinau Siara duna Dwani Channa magi nupida paisa makak piki magi nupina paisa du wat mali konaroi hairingai tanjaduda yumungdagi potla makaibagi makhon tarakhi makhoi ani yumungda chensilli imung jangubada machanupa na chapu ama thugairaduna chapudugi manungda yauriba sangoma phamasingdu kotuna charami Dwani Channa ubaga ngangak bahaurai Yengu aina wana tanjariba paisa khudingmak asi mana remadu loina mangalabani se chapu asi chu thugai thole chariba pot asi chu mafam marang khangdana mangalle ngahalamuk chu phakraba phiyama magna somna segai thoktuna ek manghan khibani masigi angang chu onthongna phatkhidraba angangni angang sida ngangduna kaimta kana biroi mapa mahak busumna ngangbi bagi muhutta ma hujik lairik laisu tamba matam yaurabani adugidama oza ama hoina thibirau Oza haibabu mama nangna angang sida khudingmak tambigadabani ho aina haijabadi angang asi oza naina nektuna lairik tambagi matam henjilakadaure sida tamhodrabadi ma tungna mangba angang ama oijani kumapa nang paisa kitang du pamuringai liklingai da si haibani nupa aduna mu phare ai magidama oza ama yenga age siara duna Dwani Chan ningthaw Akbar gi darbada lakhi ningthaw Akbar na mahakna lakpagi maram hangki Magna magi machagi dama oza ama sumyingakpani haiki mabani no wari sanaringai tanjadu da Birbal changai Birbal na changakpadu ubada Akbar na hairai Birbal nang lakba tan jare ai nangonda wa mange nangna Dwani Chan gi machagi oza ama sinba ngamgadra Birbal na hoi ai ngamjagani hayeng mak magi yumda oza ama ai tharage mathangi numeta Dwani Channa magi hisab paduna leiringai tanjaduda machanupana mana sanariba bonaduna kausilakpada magi leiramliba chi chang khudingma ingna pungtai tai khirami sauraduna Dwani Channa machanupada thina chai
ꯑꯗꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯑꯗꯨꯝꯅ ꯑꯉꯥꯡꯗꯨ ꯆꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯄꯔꯃꯥꯅꯟ ꯀꯧꯏ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯕꯤꯔꯕꯜꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯙ꯭ꯋꯥꯅꯤꯆꯟꯗ ꯑꯣ ꯑꯗꯣꯝ ꯑꯣꯏꯕꯤꯔꯕ ꯑꯣꯏꯔꯦ, ꯐꯔꯦ, ꯑꯩꯒꯤ ꯆꯥꯗꯤ ꯁꯤꯗ ꯂꯩꯖꯔꯤꯕꯁꯤꯅꯤ, ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯕꯤꯔꯣ꯫ ꯃꯍꯥꯛ ꯈꯔꯗꯤ ꯂꯝꯍꯦꯟꯕꯅꯤ, ꯑꯣꯖꯥꯅ ꯐꯅꯕ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯆꯨꯝꯊꯣꯛꯄꯤꯌꯨ ꯃꯥꯕꯨ꯫ ꯅꯨꯄꯥꯗꯨꯅ ꯐꯅꯤ, ꯑꯩ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯙ꯭ꯋꯥꯅꯤꯆꯟꯗ ꯑꯣꯖꯥꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯃꯐꯝꯁꯤꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩ ꯃꯅꯨꯡꯗ ꯆꯥꯕ ꯊꯛꯄ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯖꯥꯕꯨ ꯊꯥ ꯐꯥꯕꯗ ꯂꯨꯄꯥ ꯄꯩꯁꯥ 2 ꯄꯤꯖꯔꯒꯦ꯫ ꯑꯣꯖꯥꯗꯨꯅ ꯍꯣꯏ ꯌꯥꯖꯩ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯑꯣꯖꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯆꯥꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯈꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯇꯝꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯈꯔꯃꯗꯤ ꯑꯉꯥꯡꯗꯨ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯇꯥꯛꯄꯤꯒꯦ ꯄꯥꯛ ꯌꯥꯔꯝꯗꯦ, ꯍꯥꯏꯅꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈꯤ꯫ ꯑꯣꯖꯥꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯩ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒꯦ, ꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯥꯟꯅꯕꯒꯤ ꯃꯇꯝꯗ ꯁꯥꯟꯅꯒꯗꯕꯅꯤ, ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ, ꯆꯥꯔꯤꯉꯩ ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯈꯪꯍꯟꯈꯤ ꯅꯨꯡꯇꯤꯒꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯑꯗꯨ ꯑꯐꯕ ꯑꯉꯥꯡ ꯑꯣꯜꯂꯛꯈꯤ ꯍꯥꯏꯕ ꯏꯟꯕ꯫ ꯁꯨꯝꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯆꯠꯊꯈꯤ꯫ ꯊꯥ 2-3 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯗꯨꯅ ꯙ꯭ꯋꯥꯅꯤꯆꯟꯗꯨꯗ ꯄꯩꯁꯥ ꯃꯥꯒꯤ ꯊꯥ ꯄꯤꯒꯗꯕ 3-4 ꯁꯨꯖꯟꯈ꯭ꯔꯦ, ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯙ꯭ꯋꯥꯅꯤꯆꯟꯗ ꯍꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯑꯣꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯥ 2-3 ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯅꯣꯡꯃꯗ ꯆꯥꯕꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯑꯣꯏꯕꯅ ꯑꯩꯅ ꯄꯩꯁꯥꯗꯨ ꯄꯥꯊꯣꯛꯆꯔꯨꯔꯕꯗꯤ ꯑꯣꯖꯥꯗꯒꯤ ꯍꯟꯗꯨꯅ ꯑꯩꯅ ꯄꯩꯁꯥꯁꯤ ꯂꯧꯐꯝ ꯊꯣꯛꯏ꯫ ꯁꯤ ꯈꯟꯖꯔꯗꯨꯅ ꯑꯩꯅ ꯁꯨꯝ ꯆꯠꯊꯔꯤꯕ ꯃꯑꯣꯡꯁꯤꯗ ꯆꯠꯊꯁꯤ ꯍꯥꯏꯕꯕꯨ ꯑꯣꯖꯥꯕꯨ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯙ꯭ꯋꯥꯅꯤꯆꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯣꯖꯥꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ, ꯅꯨꯄꯥꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯟꯗꯨꯅ ꯋꯥꯀꯠꯆꯔꯨꯔꯒꯦ꯫ ꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯙ꯭ꯋꯥꯅꯤꯆꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯍꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯛꯏ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ? ꯑꯗꯨ ꯇꯥꯕꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯃꯍꯥꯛꯄꯨ ꯈꯪꯖꯩ, ꯃꯍꯥꯛ ꯑꯩꯅ ꯙ꯭ꯋꯥꯅꯤꯆꯟꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯅꯕ ꯃꯤ ꯑꯃꯇꯪ ꯊꯥꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯗ ꯊꯥꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯄꯔꯃꯥꯅꯟ ꯀꯧꯏ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯛꯈꯤ, ꯄꯔꯃꯥꯅꯟ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯪꯅꯤꯡꯕꯅꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯄꯔꯃꯥꯅꯟ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯙ꯭ꯋꯥꯅꯤꯆꯟꯒꯤ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯆꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯥꯗ ꯄꯩꯁꯥ ꯃꯌꯦꯛ 2 ꯄꯤꯅꯤ ꯍꯥꯏꯕꯗꯒꯤ ꯇꯝꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯥ 2-3 ꯁꯨꯔꯛꯂꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯤꯕꯁꯤ꯫ ꯉꯁꯤ ꯑꯩꯅ ꯄꯩꯁా ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯧꯐꯝ ꯊꯣꯛꯏ, ꯑꯩꯅ ꯆꯥꯈꯤꯕꯗꯨ ꯄꯥꯊꯣꯛꯎꯔꯒꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯙ꯭ꯋꯥꯅꯤꯆꯟꯕꯨ ꯈꯨꯗꯛꯁꯤꯗ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯎ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯄꯤꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯙ꯭ꯋꯥꯅꯤꯆꯟ ꯃꯐꯝꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯔꯃꯥꯅꯟꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯙ꯭ꯋꯥꯅꯤꯆꯟꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯙ꯭ꯋꯥꯅꯤꯆꯟ, ꯅꯪꯅ ꯄꯩꯁా ꯇꯤꯡꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯄꯩꯁꯥꯁꯨ ꯇꯤꯡꯉꯣꯏꯗꯕ, ꯆꯥꯕ ꯊꯛꯄꯁꯨ ꯇꯤꯡꯉꯣꯏꯗꯕ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯖꯥ ꯑꯃ ꯑꯩ ꯄꯤꯔꯒꯦ꯫ ꯙ꯭ꯋꯥꯅꯤꯆꯟꯗ ꯈꯨꯝꯃꯛꯏ, ꯕꯤꯔꯕꯜ, ꯅꯍꯥꯛꯅ ꯇꯥꯛꯄꯤꯔꯤꯕ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯨ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯙ꯭ꯋꯥꯅꯤꯆꯟꯅ ꯄꯔꯃꯥꯅꯟ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯗ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯑꯣꯖꯥꯗꯨ ꯄꯨꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯧꯇꯝꯕꯨꯗꯒꯤ ꯃꯨꯔꯇꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯙ꯭ꯋꯥꯅꯤꯆꯟ, ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯅꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕ ꯑꯣꯖꯥ ꯍꯥꯏꯕꯗꯨ꯫ ꯕꯤꯔꯕꯜꯅ ꯃꯨꯔꯇꯤ ꯑꯗꯨ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯙ꯭ꯋꯥꯅꯤꯆꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯍꯤꯡꯕ ꯑꯣꯖꯥ ꯈꯛꯇꯅꯅꯤ, ꯑꯗꯨꯒꯤꯗꯃꯛ ꯇꯧꯕꯤꯃꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯈꯤ꯫ ꯙ꯭ꯋꯥꯅꯤꯆꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯈꯤꯕꯗꯨ ꯑꯔꯥꯟꯕꯅꯤ, ꯑꯩ ꯃꯇꯨꯡꯗꯗꯤ ꯁꯨꯝꯅ ꯇꯧꯖꯔꯔꯣꯏ, ꯑꯩꯅ ꯀꯥ ꯍꯦꯟꯅ ꯂꯤꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯄꯩꯁꯥꯗꯨ ꯄꯥꯝꯃꯨꯕꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯗꯨꯅ ꯙ꯭ꯋꯥꯅꯤꯆꯟꯕꯨ ꯉꯥꯛꯄꯤꯈꯤ꯫ ꯁꯨꯝꯅ ꯕꯤꯔꯕꯜꯒꯤ ꯊꯧꯑꯣꯡ ꯑꯃ ꯎꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫